Lakhipur Online Puthok December ki tang tara taruk Laibok Pokpa Numit ki Khomjinba Pao tabirasi. Ahanbada Marui Pao Jubin Garg Laikidaba case asiga mari lenana ngasi ahanba oina hearing pangthok lagani. Match fixing ga mari lenana Silchar gi cricketer ama yauna cricketer mari gi mathakta case file tawkre. Assam gi school singda mahiroi singna school toina lepathingnaba anuba khongthang ama lokotkre. Sipoi Mutiny Memorial Protection Committee gi mifam pangthoktuna chamaga humpunipan suba kumon thoram mantri yauna chauna pangthoknaba warep nakre. Lalang Manipuri High School da Bidyanjali gi thoram pangthokre ising tungbagi awaba kokhanaba memorandum pisinkre. Thabak hapada Jiribam gi candidate singda ahanba mideng changbinaba Desam Jiribam na haijakre amasung Sunrise Club Sanabungda ngarangdagi football tournament haudokre. Hauzik mapungoi pau tabirasi. Kamrup Metro Zilla gi Chief Judicial Magistrate ki court da Jubin Garg laikidaba case asigi charge sheet thajilakpagi matungda ngasi ahanba oina hearing pangthok lagani. Court ki niyom matungina police na hairaba case asida chenabani haiba makhoi taretmak ngasi court ta puthokpagi wani adubu security gi phibam yenglaga police na makhoibu virtual oina saruk yahanaba court ta haijakre adubu amuk court na ayaba pidabana maram oiraga makhoi taretmak Guwahati da purakna ba tongan ba gari sing haflong amasung baksa jail da thakre haina pawasin hairi. Dima Hasab gi haflong jail da lairiba sing adudi Jubin gi band member Sekhar Jyoti Goswami amasung Saisakpa Amrit Prabha Mahantani aduga baksa jail da lairiba sing adudi Northeast India Festival ki chief organizer Syam Kanu Mahanta, Jubin ki manager Siddhartha Sharma, Jubin ki bani mata thokpa Sandipan Garg, Jubin ki PSO Nandeswar Bora amasung Pravin Baisani. Assam Police ki crime branch na match fixing tawbaga mari lenana Silchar gi cricketer Abhishek Thakur yauna cricketer mari gi mathakta case ama file tawkre. Atopa cricketer ahum adudi Amit Sinha, Isan Ahmed amasung Aman Tripathi ni. Makhoina Lucknow da pangthokiba Mushtaq Ali Trophy gi manungda Assam gi sanaroi kharada match fixing tawnana ba top offer piki haibagi matangda Assam Cricket Association na makhoi gi mathakta complaint tawrakibani hairi. BCCI gi anti corruption unit nasu hiramasigi matangda thijin humjin bachathaki haina pawasina hairi. Assam gi school singda mahiroi singna school toina lepathingnaba masung mahimasingi phibam phaganhanabagi pandamda anuba khongthang lokatkre. Samagra Shiksha Assam gi loisangda ngarang pangthokiba thorom amada mahiroi singna school laktaba matamda makhoi gi class teacher amasung makhoi gi mama mapada pau yauhannaba automated SMS absenteeism alert system kauba anuba thorang ama hodokre. System asi hauzik chatnariba Shiksha Setu app asiga samnahangani hairi. Thorang asigi makhada karigumba mahiroi amana ayaba yaudana mahaki school da Nimit mangani natraga masidagi hena karaktrabadi mama mapagi phonda SMS ama automatic thagadori masina mama mapa singna makhoi gi angang sing school leptabagi maramda khangbada mateng oiragani. Rajya asigi mahimasingi lamda asigumba technology gi anuba thorang ama lokolakpagi damak samagra Shiksha Assam thagatpa phongdoknakre. Sipoi Mutiny Memorial Protection Committee gi mifam mangarang Laimarembi Indu Prabha Complex Minakandi Part 2 da yumna manina mifam poiduna pangthokre. Mifam asida lagliba January gi tang 12 ningthauka banamita mutineer singa lanthengnakiba lanpham gi chamaga humpunipan suba komon thoramama ikai khumnajariba mantri yauna chauna pangthoknabagi matangda khana nainakre. Thoromasi maipangna pangthoknabagi damak Kaisam Birenbu chairman Mutum Sonamani bu convener oina khanduna reception committee ma semkre. Committee asiga topa thaupuri ba singa dudi Ingudam Nilbirna publicity secretary Dodoina food light refreshment ayekpam Surjamukhi na decoration amasung K Champalalda cashier gi thodang sinakre. Thaurumasigi matangda kupamarol makhata na khana ninanabagi damak lagliba December gi 15 da mafam asimaktada ayuki pung 8:30 taba matamda reception committee gi mifam pangthokani haina Sipoi Mutiny 1958 Memorial Protection Committee Minakandi Part 2 gi secretary Taurangbam Novendra na thadorok pacherol amada khanghalakle.
Kasar Jila ki Lakhipur Ko District ki Manung Chanba Poilapul da Leiba Lalang Manipuri High School da ngarang Bidyanjali gi thorom mapung phana pangthokre thorom da ikai khomnajari ba mantri Sri Kausik Rai thorom asida saruk yagani haina tawramba du lainga ki oiba thorom gi achin ba leikibana mahak saruk yaba ngamkhide mantri gi mahut oina Kasar Jila Parishad ki President Dibbajyoti Bauri amasung Lakhipur BJP Mandal gi President Rajen Gola bu thabiraktuna thorom adu mapung phan ke thorom da Lalang Manipuri High School gi Headmaster S Kula Chandra amasung school asigi SMDC gi President A Ibotombi Sarukjaki Mantri Kausik Raina School asida watuna ladiba desk bench jura kunmanga mateng pangki thorom asigi saruka moina school asigi SMDC gi maikidagi school campus ta nongjugi matamda ising tungduna mahiroi sing da piriba awaba kokhananaba Kasar Jila Parishad ki Vice President Sri Debajyoti Bauri da memorandum ama pisingkre thorom adu da mitunglen oina saruk yakiba Sri Debajyoti Baurina school asigi pibam yengsinki SMDC ki President amasung Secretary na kudiak piba memorandum adu mahaki mapam da kusinaki memorandum adu da panba wafam gi matungina nongju tha gi matamda school asigi manung amasung school phawbugi lambida ising tungduna mahiroi sing amadi oja sing da chatok chasin tawbada awaba kaya mayoknari maramaduna mapam asida amona kai hundokpa thingba amasung school campus asida leibak thonduna awaba se kokhanbinanaba memorandum adu da haijaki Sri Baurina awaba se thunamak kokhananaba honagani haibagi thajaba piki thorom asida school ge oja sing mahiroi sing amasung guardian sing saruk yaki आज हमारे लखीपुर के माननीय विधायक तथा असम सरकार के माननीय मंत्री जी ने इस स्कूल के प्रति अपना प्रेम दिखाते हुए 25 PS डेस्क और बेंच डोनेशन किया है। सिर्फ यही नहीं, हम जानते हैं हमारे लखीपुर के MLA महाशय और मंत्री महाशय ने एजुकेशन के हर विभाग में किस प्रकार दिन रात अपना उन्नयन जारी रखा है। आज आप लोगों का फ्यूचर में हम जानते हैं जो लॉ पढ़ने का इच्छा है, यहाँ पे लॉ कॉलेज बन रहा है। एक ही डिग्री कॉलेज था, बिंदा गांधी में और एक डिग्री कॉलेज हो रहा है। भविष्य में विभिन्न रकम के जो परिकल्पना है ये सब उनके नेतृत्व में हम लोग को मिल रहा है। Jiribam District Child Welfare Committee CWC Singi Tabakapada Jiribam gi candidate singda ahanba midyeng changbiyo haina Democratic Students Alliance of Manipur Desam Jiribam District Council na Social Welfare Department ki Director da Cherolama pisinduna haijakre Desam Jiribam ki President Thokchom Santosh na kutiak piba Cherola duna hai July gi tangmari lisingani ga kunmanga da thokiba notification adugi matungina ngasi December gi tang 13 ta pangthokadoriba interview asi michang mikhai naidana pangthok piu loinana Jiribam gi candidate singda priority pibiu haijaki Cherola sina makha taraduna lisingani ga 13 December gi mapanda Jiribambu tonganba jila ama oina lauthokrabasu Jiribam da leiriba Social Welfare Department yauna tongan office sing matik chana thabak tawdri Jiribam asi tongan ba mioi kanglup kayana khunda laitaba mafam ama oibana amasung Assam Manipur border da leibana Bengali, Hindi amasung Manipuri khangba Jiribam gi candidate singna hena kanaba pigani haina phongdokladuna khudingmak asi yenglaga Jiribam gi candidate singda ahanba khudong saba pibinaba Desam Jiribam na haijarakle Jiribam Jila gi District Project Officer JDO na sinduna Post Barak Rashtriya Sarvekshan lisingani ga kunmari gi nongmagi oiba jila thaki workshop ama jila asigi JDO office ki conference hall da ngarang pangthokre thoromadu Jiribam gi JDO thaudam amurasi chanu MES na hodok piki pangthokkiba workshop aduda Jiribam Jila gi manungda leiriba sarkar gi amasung private school punna yangkhai ni thogi principal amasung headmaster sing saruk yakhi thoromadu da JDO Jiribam gi DI L Rosen miteina taram nokpagi warol thamki makhatana master trainer L Bokul Singhana resource person oiduna workshop aduda saruk yariba singda hiramasigi matangda marik chumna takpi tambiki pakaloinana khananena ki
Delhi NCR da nungsit motpagi chang helakpana maram oiraga emergency oiba thabaksing lokotpa hore air quality index AQI asi severe plus ki thakta lakpa yaukre mafam kharada AQI asi chamriga marputara teret phawba yauduna GRAP stage marigi makhada akanba athingbasing chanahankre hakseloisingi miyoisingna Delhi gi miyambo yumdagi mapan thokpada marks upnanaba khangankre loinana Mapanda sana kodambada chingbada checksina sananaba khangankre private amasung sarkar gi officing da thomising chada yankai khak lakharlaga ataina yumdagi thabak taunanaba khangankre NCR gi manungda tangai phadaba nataba atopa semsabagi thabak pumnamak lephankre phiba masina maram oiraga Delhi NCR gi school sing mapung phana thingjendrabasu class kharagi di hybrid learning model da school kharana offline da aduga kharana yumda leiduna online da mahimasing tambagi pambai chathari hairi Bharat tagi Nepal changbada high denomination currency note sijanabada thamlamba thingba du Nepal lengak na lokthokna bathorang lore athuba matamda Bharat kilam koiba singna mamangda yarmandaba lupa chani amasing lupa changma satpi note yauna punna lupa lising kunmanga phawba puduna chatpa yaragani anoba warep asina Nepal chatpa singda chawna kanaba piragani loinana Nepal gi tourism sector da su kanaba oiragani Hauzik oiriba sel gi exchange rate asi Bharat ki lupa amana Nepal gi lupa amaga paisa humpu oiri Sunrise Club Kadampok Pijiribam na sinduna Sunrise Club ki sanabungda team mapana saruk yaraduna ngarangdagi hauna pangthokliba ani suba moirang tem naba Chandra Singh Memorial Open 6A side football tournament lising ani kunmanga hauna bi matungina Jiribam gi social worker N Buddha Chandrana chief guest oiduna hodokre hodokpagi match ta Sonapur GPSA B na SRCKA bu goal ama suino da maithiba pikre match asida center referee oina KS Nilkamal amadi reserve referee da Iqbal Hussain na match asi conduct tobiki tournament asigi ngasigi hanba match ta UPC ga Sonapur GPSA ega sanagani aduga ani suba match ta na Ichel club ka SRCKB ga sanagani Tournament asi Jiribam gi kadam talada leiba moirang them Stalin gi imung manungna makhoi gi laikidraba mapabong gi mingda kachaba football tournament ni da kadam talagi gi channel club na Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Jubin Garg laikidaba case asiga mari leinana ngasi ahanba oina hearing pangthoklagani match fixing ga mari leinana Silchar gi cricketer ama yauna cricketer mari gi mathakta case file tawkre Assam gi school singda mahiroi singna school toina lepathingna anuba khongthang ama lokotkre Sipoi Mutiny Memorial Protection Committee gi mifam pangthoktuna chamaga humpunipan suba kumon thoram mantri yauna chawna pangthokna warep nakre Lalang Manipuri High School da Bidyanjali gi thoram pangthokre ising tungbagi awaba kokhanaba memorandum pisinkre Thabak hapada Jiribam gi candidate singda ahanba mideng changbinaba Desam Jiribam na haijakre amasung Sunrise Club Sanabungda ngarangdagi football tournament hodokre Lakhipur Online YouTube channel gi paw sandok jaba nasigi oinadi matang asida loijare